Sharma ko Imphal Art College da 7th semester ka department tamjari akoi hojik sinjari je Imphal Art College akoi student Imphal Art College ki student union na sinjaba second annual street art exhibition aina yam ka hena chawba na tabida 3 days ki expand macha ma sinjaba ne si jige pandam je hojiki akoi ki satra sing hojiki nauna ho laiba artist sing ki mogi work sing je mayam da showcase tawba mogi talent sing uthokpa adugumba hoi adu main oina adu leire aduga ayamba artwork sing da sida leire sing ayamba sale ki ngatane so that haidi hojiki satra sing hogala iba sing financial status kitang help tawna ba haidi art material masa gi dum tangi khang adugi moi masa da ju khara help tawjana ba na hojiki sale ki oina main focus edu da tawraga khojok taba event ne aduga sida art ke loimak display taw khotpa aduga jamana na nakan da stall ke yaure stall sing ju hojiki akoi satra sing na moina haijaba sajaba khojaba adudagi natraga atopa pochai macha macha lai adugumba yon bazu adugi event ju yaure stall macha macha matha macha gi personal stall ama hamjaraga moigi kitang financial status da satra ki sagi income laksana ba help tawjaba adugi se tawe adudagi mapanda face paint event ju yaure aduna ju akoi income da kar help tawba pa adu mangaire yeah akoi si de yausai je subject loi mak suna ne makal makal akoi painting yawe print making de apply ki sculpture ki makal sata loi mak ki masam sa ki department ki moina haijai jaba uthok jaba adu sing do uchaba ne sida lai je masing je 80+ ki chang da thagale je ki akoi college sata loi mak moina masam sa ki ngamba lai ama oigera ama ani oigera moina ngam jaba loi mak thagale sida yawi je makhal loisuna adum yawe haidai lai je ado khogi mayam da khogi finance satra sing da financial support tong nabagi initiative amani han ju habire sigi 3 days ki kano exhibition da sale ti kam tawgi do sagi satra sing na khanjaru ba sagi financial help to phang yena loba yabra kai haing sing sing ha adum hoi sale li phajana tawre koi han 3 days ki expand da adum lai je adum phanyam sile hojik ki ado oi expect tawru budi yog do mayam lai id akoina khalu budi mo to loi thungni hai budi laite aduna hoi sum id lag ta depend tawe hai ta akoina pam jaba to id at least participate how di tawe aduda laiba laida budi customer du gi matung en hai ta